था asigi kunmarida yumnak shageisu pulliba mashagi chahi 15 khakta ngairibi nupi macha amabu nupi oibigi ikai-khumnaba manghankhibagi damak Kakching District ki Irengband Makha Leikai dagi Mayengbam Kishan chahi 12 Apokpa M Noba Mayengbam Shitonkumar Apokpa Cheirak chahi 13 Apokpa M Noba ngasi RPF na Ahakpa Cheirak Pibagi haina lona thingkraba lalholof Revolutionary People's Front RPF na khangalagli RPF ki publicity ki Assistant Secretary Bangkim na kudek piduna thadurokpa cherolamana hai matung tarakpada su iramdam asida Nupibu Ikai Khumnadaba ref Touba Shingbu Ahakpa Cheirak Pibagi Thabak asi Leptana Chatthakhigani Ngasi Manipur khunai nupi oibi Shingbu Ikai Khumnadana ref Toubagi wathog asi yamna toina thoragli maram asina ref ki wathog asi thoktana-bagidamak nupa oiba singna Nupibu Ikai Khumnabiyu amasung mama mapa oiba singna macha nupa oiba singda Nupibu Ikai Khumnagadabani haibasi piklingaidagi tambiba tangai fade haina cherola sinama khatari